Makak mayong faruk na hana ay ngairi ko na thambirei. Kuigi ngasigi ahanba viewer se makak mayong faruk adum oire ma ngairaga leire ay ngaire na comment thame adu ngasagi ahanba giduda comment khara dum lakrabani thoibicha hoi comment tawrakrabani aduga au thoibicha sida su leire hai na thambirei thoibicha taram nokcheri abem kuyam so hai na thamai taram nokcheri yumnam samananda che tabra taiye koigi sound se kamai tawi adum yarabra Okram Kelen so hi and the hello taram nokcheri aina hanbani ko hai mare makak mayong faruk na hale ay ngairi ko na thamgiba comment su jahawi Vidya Naurem live asta taram nokcheri sanga entertainment su sangbire Provijo taram nokcheri Sanaton thangjam musaun yai na thambirei ko all time chokmen hai na thamei taram nokcheri yumnam samananda noina perfect oreche thank you amu chinga kam hi and hello hi spadama chanu ngasi se yam ganna live sta dum changbirak gidamakta friend bu thagacheri taram nokcheri Vidya Naurem na kai mi season pamjai hai na thambire kaimi season live ki ahan ba koina apamba wari se kaimi sina hane tawri matam khetang di ngai biro sauba yade athu matam da purak na bona jage sister request amta tawjage khamba nongban makhado haina lanthoiba hauzik se miye ado athu matam da kulo tamjarage ai mathel charage che ani ai kangsui jare ai hawai chaye bem ita yaragadi khamba thoibigi warido yaradi toina toina thabiro aduga khara sangna thabiro haina thambire thaja chanu mamang da hapkhibudusu leng adum sangbani aduga handaki sisu dum sangni habati 15 de dum helani 20 europasu yai 20 yaudo male handakti dum sangna hapjarake sembasu tangkhai chanjalae hayeng di kitan khuyongarani duga hayeng mathangdi yengba phangbiragani I am the Changjara Bisamitra Yumnam Changbiro O Ngairam Libani isa sungamje pamungde sanga entertainment je naraba male hoi iskan lok kana yamna budi thumna bani dabuli chashan biyo singa saba thakbiyo fanaba aduga labs da shangam rusungam da changbiro kusam nuaije to bichara like the ain haliko haina thambi to bichanga sagi ahan ba yada ba life da so man hana chan hi che haina bikas yum namna thambire bikas yum nam tam nokchari live se kari matangi no haina chungam chongtham sachin nai koi gi live se koi gi Tuesday Friday 3 pm taba matamda live streaming adum tawjabani koi channel sigi oina mayamna apamba wari aduga dum mayamdagi feedback loba mayamga wari watai tawboina koi channel sigi Tuesday Friday adum live tawjai first order bisu second tabani ko haina bem payamna thambire hoi aduga akhoi gi ne handak anoba English horror channel ama launch tawre adu mayamna support tawbiyo link duna description da hapcharake English horror gi English ta oigadaba ko aduga horror yamna pambi basingdo horror hapiro na haibai channel mayam ama laibane ado mogi damakta yengaga aduga sum linguistic English oirani aduga horror ngakta yamba laani description daga sige koi gi lab sige description da dum hapage channel maming na 13 candle ana dumana laibane mayamna channel adu su support tawiramo thank you ita ani thabira o ngasai ge khamba thaibi gi haibira ko do mal ngasi lakta mi makai fine lawrani haina lawthrabani haina magam phayam bharamda thambira Bisamitra yumnam di changakhrabani moini ayambana fine lawna ni na haise ko ado kana changakthaba lai sapana changaktre male sesonam kuire udaba haine Misha Rose hoi labs da changaktabagi oramni labs dum Tuesday Friday dum thabani ai lakchare athengba haye malem khumana thengna changbira su kishu kaide taram nokcheri malem
ꯃꯩꯇꯩ ꯆꯅꯨꯔꯥꯝ ꯑꯣꯏꯅ ꯑꯗꯣ ꯍꯦꯔꯥꯆꯟꯗ꯭ꯔꯒꯤꯁꯨ ꯃꯈꯥ ꯄꯥꯝꯃꯦ ꯑꯗꯨꯒ ꯈꯝꯕ ꯅꯣꯡꯕꯥꯟꯒꯤ ꯀꯥꯡꯖꯩꯒꯤꯗꯨꯁꯨ ꯑꯅꯤꯁꯤꯃꯇꯪ ꯍꯥꯏꯔꯤꯅꯦ ꯈꯛꯇꯅ ꯇꯥꯔꯦ ꯍꯣꯏ ꯂꯟꯊꯣꯏꯕ ꯊꯣꯏꯗꯤꯡꯖꯝ ꯑꯩꯈꯣꯏ ꯈꯝꯕ ꯊꯣꯏꯕꯤꯁꯦ ꯁꯦꯝꯕ ꯂꯣꯏꯁꯤꯜꯂꯛꯑꯦ ꯑꯗꯣ ꯇꯥꯡꯀꯛ ꯑꯃ ꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯍꯌꯦꯡ ꯃꯊꯪꯗ ꯍꯥꯞꯄꯛꯑꯅꯤ ꯇꯥꯡꯀꯛꯁꯤꯃ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯇꯝ ꯈꯔ ꯑꯃꯨꯛ ꯂꯦꯞꯆꯒꯦ ꯍꯦꯔꯥꯆꯟꯗ꯭ꯔꯁꯨ ꯁꯦꯝ ꯁꯥꯔꯒꯗꯤ ꯑꯗꯨꯝ ꯂꯩꯕꯅꯦ ꯑꯗꯨꯕꯨ ꯑꯩꯅ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐ ꯈꯨꯗꯤꯡꯒꯤꯁꯨ ꯑꯗꯨꯝ ꯍꯥꯏꯕꯅꯦ ꯑꯩꯈꯣꯏꯅ ꯌꯥꯝ ꯄꯥꯝꯖꯕꯗꯤ ꯑꯩꯈꯣꯏꯒꯤ ꯄꯥꯟꯗꯝꯗꯤ ꯄꯨꯋꯥꯔꯤ ꯍꯤꯁꯇ꯭ꯔꯤ ꯑꯗꯩꯗꯤ ꯐꯨꯡꯒꯥ ꯋꯥꯔꯤꯁꯤꯡꯁꯦ ꯃꯌꯥꯝꯗ ꯌꯦꯡꯍꯟꯕ ꯑꯗꯨꯃꯥꯏꯅ ꯁꯦꯝꯖꯕꯁꯦ ꯑꯩꯈꯣꯏ ꯆꯦꯅꯦꯜꯁꯤꯒꯤ ꯄꯥꯟꯗꯝꯅꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯊꯋꯥꯏ ꯌꯥꯎꯅ ꯌꯥꯎꯅ ꯁꯦꯝꯃꯦ ꯃꯌꯥꯝꯁꯤꯅ ꯌꯦꯡꯕꯤꯗꯕ ꯑꯩꯈꯣꯏ ꯁꯨꯡꯌꯦꯡ ꯌꯦꯡꯗꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯌꯦꯡꯕꯤꯔꯤꯕ ꯈꯨꯗꯤꯡ ꯈꯔꯁꯤꯗꯤ ꯌꯥꯝ ꯊꯋꯥꯏ ꯌꯥꯎꯅ ꯌꯥꯝ ꯅꯨꯡꯁꯤꯅ ꯌꯦꯡꯕꯤ ꯈꯨꯗꯝ ꯑꯣꯏꯅ ꯁꯤꯗ ꯌꯥꯝ ꯄꯥꯝꯅ ꯀꯃꯦꯟ ꯇꯧꯔꯛꯏꯕꯁꯤꯡꯁꯦ ꯌꯦꯡꯗꯦ ꯍꯥꯏꯔꯗꯤ ꯂꯥꯜꯂꯅꯤ ꯌꯥꯝꯅ ꯑꯌꯦꯡꯕ ꯈꯔꯅꯗꯤ ꯌꯥꯝ ꯅꯨꯡꯁꯤꯅ ꯌꯦꯡꯕꯤ ꯇꯧꯕꯇꯕꯨ ꯑꯇꯣꯞꯄ ꯋꯥꯔꯤ ꯊꯥꯒꯠꯂꯛꯄꯒ ꯑꯩꯈꯣꯏꯒꯤ ꯄꯨꯋꯥꯔꯤꯒꯤ ꯋꯥꯔꯤ ꯍꯤꯁꯇ꯭ꯔꯤꯁꯤꯒꯤ ꯍꯦꯛ ꯊꯥꯒꯠꯄꯒ ꯚ꯭ꯌꯨꯁꯦ ꯍꯦꯛꯇ ꯌꯥꯗꯦ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯆꯦꯅꯦꯜ ꯑꯃ ꯑꯣꯏꯅ ꯍꯦꯟꯅ ꯆꯥꯎꯕꯁꯨ ꯅꯠꯇꯦ ꯆꯦꯅꯦꯜ ꯃꯆꯥ ꯑꯃ ꯔꯟ ꯇꯧꯖꯔꯤꯕꯅꯤꯅ ꯍꯤꯡꯗꯕꯁꯨ ꯌꯥꯗꯦ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯈꯔ ꯂꯠꯂꯒ ꯍꯥꯏꯕꯗꯤ ꯈꯝꯕ ꯊꯣꯏꯕꯤ ꯉꯥꯛꯇ ꯑꯗꯨꯝ ꯂꯦꯞꯇꯅ ꯍꯦꯔꯥꯆꯟꯗ꯭ꯔ ꯉꯥꯛꯇ ꯁꯨꯡꯂꯦꯞꯇꯅ ꯑꯗꯨꯝ ꯆꯍꯤꯀꯌా ꯅꯠꯇ꯭ꯔꯒ ꯊꯥ ꯑꯅꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯍꯥꯞ ꯂꯩꯈꯤ ꯇꯥꯔꯒꯗꯤ ꯏꯁꯦꯡ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏ ꯆꯦꯅꯦꯜꯁꯦ ꯃꯨꯠꯈꯤꯕ ꯌꯥꯕꯒꯤ ꯑꯗꯨꯃꯥꯏꯅꯐꯧ ꯂꯩꯔꯦ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯗ ꯁꯨꯝ ꯑꯩꯈꯣꯏ ꯌꯥꯝ ꯅꯨꯡꯁꯤꯕꯤꯕ ꯚꯤꯋꯔꯁ ꯉꯥꯛꯇꯅꯦ ꯂꯥꯏꯐꯁꯤꯗ ꯆꯪꯉꯛꯏꯁꯦ ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯉꯥꯛꯇꯅꯦꯅ ꯈꯜꯂꯒ ꯁꯦꯡꯅ ꯑꯗꯨꯝ ꯍꯥꯏꯖꯔꯕꯅꯦ ꯇꯁꯦꯡꯅ ꯑꯩꯈꯣꯏꯗꯤ ꯌꯨꯇ꯭ꯌꯨꯕꯀꯤ ꯔꯤꯚꯤꯅ꯭ꯌꯨꯁꯦ ꯈꯛꯇꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯥꯐꯁꯤꯡ ꯆꯂꯥꯏꯔꯤꯅꯦ ꯍꯥꯏꯕꯃꯛ ꯌꯥꯔꯦ ꯑꯇꯩ ꯀꯩꯝꯇ ꯍꯦꯟꯕ ꯂꯩꯇꯦ ꯀꯅꯥꯝꯇꯒꯤ ꯃꯇꯦꯡꯁꯨ ꯂꯧꯗꯅ ꯑꯗꯨꯝ ꯂꯩꯔꯛꯄꯅꯤꯅ ꯌꯦꯡꯕꯤꯗ꯭ꯔꯦ ꯍꯥꯞꯇꯤ ꯍꯥꯞꯄꯛꯀꯅꯤ ꯑꯩꯈꯣꯏꯒꯤ ꯄꯥꯟꯗꯝꯅꯤ ꯍꯥꯞꯇꯕ ꯌꯥꯗꯦ ꯃꯌꯥꯝꯗ ꯁꯣꯏꯗꯅ ꯌꯦꯡꯍꯟꯒꯅꯤ ꯇꯧꯕꯇꯕꯨ ꯃꯇꯝ ꯈꯔ ꯉꯥꯏꯊꯣꯛ ꯉꯥꯏꯁꯤꯟ ꯑꯇꯣꯞꯄ ꯋꯥꯔꯤ ꯈꯔ ꯑꯗꯨꯝ ꯃꯔꯛꯇ ꯌꯥꯜꯂꯛꯀꯦ ꯍꯣꯔꯔꯒꯨꯝꯕ ꯗꯕꯜ ꯐ꯭ꯔꯣꯝ ꯗ ꯃꯤꯔꯔꯒꯨꯝꯕ ꯁꯨꯃꯥꯏꯅ ꯋꯥꯔꯤ ꯈꯔ ꯑꯗꯨꯝ ꯌꯥꯟꯁꯤꯜꯂꯛꯀꯦ ꯗꯦꯕꯜ ꯚꯣꯏꯁꯀꯨꯝꯕ ꯑꯗꯨꯅ ꯈꯝꯕ ꯊꯣꯏꯕꯤꯁꯤ ꯍꯦꯔꯥꯆꯟꯗ꯭ꯔ ꯇꯣꯏꯅ ꯑꯗꯨꯝ ꯍꯥꯞꯄꯤꯔꯛꯑꯣꯅꯗꯤ ꯍꯥꯏ ꯍꯥꯞꯇꯤ ꯍꯥꯞꯆꯔꯛꯀꯦ ꯇꯧꯒꯗꯕ ꯃꯇꯝꯗꯤ ꯈꯔ ꯑꯗꯨꯝ ꯉꯥꯏꯕꯤꯌꯣꯅ ꯊꯝꯖꯒꯦ ꯐ꯭ꯔꯣ ꯚꯤꯗꯤꯑꯣ ꯂꯥꯏꯚ ꯑꯁꯤꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯕꯤꯁ꯭ꯋꯥꯃꯤꯇ꯭ꯔ ꯌꯨꯝꯅꯥꯝ ꯐꯔꯨꯛ ꯑꯩꯗꯤ ꯂꯥꯛꯑꯦꯀꯣ ꯄ꯭ꯔꯖꯦꯟ ꯃꯤꯁ ꯍꯥꯏꯅ ꯊꯝꯕꯤꯔꯛꯑꯦ ꯑꯩꯁꯨ ꯑꯝꯇ ꯆꯪꯂꯛꯆꯒꯦ ꯌꯥꯒꯗ꯭ꯔꯣ ꯁꯤꯗ ꯑꯣ ꯉꯁꯥꯏ ꯂꯥꯏꯐ ꯀꯔꯤ ꯃꯊꯦꯜ ꯆꯥꯕꯤꯔꯛꯀꯦ ꯐ꯭ꯔꯦꯟ ꯑꯩꯗꯤ ꯀꯥꯡꯁꯣꯏ ꯍꯋꯥꯏ ꯆꯥꯖꯔꯛꯑꯦ ꯆꯥꯔꯛꯑꯦ ꯑꯩꯗꯤ ꯍꯣꯔꯔꯗꯤ ꯀꯤꯖꯩ ꯍꯣꯔꯔ ꯀꯤꯖꯔꯒꯁꯨ ꯕꯤꯁ꯭ꯋꯥꯃꯤꯇ꯭ꯔ ꯌꯨꯝꯅꯥꯝ ꯆꯦꯅꯦꯜꯗꯨꯗꯤ ꯁꯤꯌꯔꯗꯤ ꯇꯧꯔꯝꯃꯣ ꯌꯦꯡꯗ꯭ꯔꯁꯨ ꯁꯤꯌꯔ ꯇꯧꯔꯝꯃꯣ ꯑꯇꯣꯞꯄꯗ 13 ꯀꯦꯟꯗꯜꯁꯦ ꯌꯦꯡꯅꯤꯡꯉꯦ ꯌꯥꯝ ꯅꯨꯡꯉꯥꯏꯗꯧ ꯃꯥꯜꯂꯦ ꯆꯦ ꯍꯣꯔꯔꯁꯨ ꯑꯣꯏꯕꯅꯤꯅ ꯀꯔꯝ ꯀꯥꯟ ꯊꯥꯒꯠꯂꯛꯀꯗꯣꯏꯅꯣ ꯁꯉꯥꯏ ꯏꯟꯇꯔꯇꯦꯟꯃꯦꯟ ꯋꯥꯔꯤ ꯑꯃꯗꯤ ꯍꯥꯞꯄ ꯍꯧꯈ꯭ꯔꯕꯅꯦꯕꯀꯣ 13 ꯀꯦꯟꯗꯜꯁꯦ ꯑꯗꯨꯒ ꯑꯇꯣꯞꯄꯁꯨ ꯍꯧꯖꯤꯛ ꯁꯦꯝꯃꯤ ꯑꯗꯨꯁꯨ ꯑꯗꯨꯝ ꯍꯥꯞꯆꯔꯛꯑꯒꯦ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟꯁꯦ ꯑꯁꯤꯗ ꯑꯗꯨꯝ ꯆꯪꯉꯒ ꯌꯦꯡꯕꯤꯌꯣ ꯂꯥꯏꯚꯀꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟꯁꯤꯗ ꯑꯗꯨꯒ 13 ꯀꯦꯟꯗꯜ ꯍꯥꯏꯔꯤꯕ ꯆꯦꯅꯦꯜꯗꯨ ꯂꯤꯡ ꯑꯗꯨꯝ ꯍꯥꯞꯆꯔꯕꯅꯦ ꯁꯄꯣꯔꯠꯄꯨꯗꯤ ꯇꯧꯖꯔꯒꯦ ꯍꯥꯏꯌꯦ ꯕꯤꯁ꯭ꯋꯥꯃꯤꯇ꯭ꯔ ꯍꯣꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯌꯦꯡꯗ꯭ꯔꯒꯁꯨ ꯑꯗꯨꯃꯥꯏꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯒꯦ ꯍꯥꯏꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯅꯦ ꯑꯩꯈꯣꯏꯅ ꯄꯥꯝꯖꯕꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯗꯨꯅꯦ ꯄ꯭ꯔꯣ ꯚꯤꯗꯤꯑꯣꯅ ꯐꯨꯜ ꯁꯞꯄꯣꯔꯠ ꯍꯥꯏꯅ ꯊꯝꯕꯤꯔꯛꯑꯦ ꯊꯥꯒꯠꯆꯔꯤ ꯆꯦ ꯄꯦꯟꯇꯤꯡꯒꯤ ꯁꯣꯀꯦꯁ ꯀꯟꯇꯦꯁ 2ꯒꯤ ꯑꯥꯔꯠ ꯋꯥꯔꯛ ꯀꯂꯦꯛ ꯇꯧꯈꯤꯕꯗꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯑꯣ ꯗꯦꯕꯤꯇꯥꯒꯤ ꯑꯩꯈꯣꯏ ꯁꯤꯁꯦ ꯑꯥꯏ ꯑꯦꯁ ꯇꯤꯚꯤꯗ ꯍꯥꯞꯇꯤ ꯍꯥꯞꯈ꯭ꯔꯕꯅꯦ ꯚꯤꯗꯤꯑꯣꯗꯣ ꯀꯩꯅꯣ ꯇꯧꯈ꯭ꯔꯕ ꯑꯩꯈꯣꯏ ꯑꯗꯨꯝ ꯌꯦꯡꯉꯒ ꯀꯂꯦꯛ ꯇꯧꯃꯤꯟꯅꯔ ꯑꯗꯨꯒ ꯑꯀꯨꯞꯄ ꯃꯔꯣꯜꯁꯦ ꯑꯗꯨꯝ ꯇꯤꯚꯤꯗ ꯍꯧꯖꯤꯛꯁꯦ ꯄꯨꯡ 6 PM ꯁ꯭ꯋꯥꯏꯗ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯗꯣ ꯊꯥꯕꯅꯦꯕꯀꯣ ꯑꯗꯨꯅ ꯑꯗꯨ ꯇꯤꯚꯤꯗ ꯌꯦꯡꯕꯤꯔꯒꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯑꯗꯨꯒ ꯚꯤꯗꯤꯑꯣꯗꯣ ꯑꯃꯨꯛ ꯌꯨꯇ꯭ꯌꯨꯕꯇ ꯑꯃꯨꯛ ꯑꯞꯂꯣꯗ ꯇꯧꯖꯔꯛꯀꯦ ꯊꯣꯏꯕꯤꯆꯥ ꯊꯦꯡꯛ ꯌꯨ ꯈꯝꯕ ꯊꯣꯏꯕꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯩ ꯏꯆꯦ ꯊꯥꯏꯅꯒꯤ ꯋꯥꯔꯤꯁꯤꯡꯁꯦ ꯑꯩꯈꯣꯏꯗꯤ ꯅꯧꯅ ꯍꯧꯒꯠꯂꯛꯏꯕ ꯌꯨꯠꯁꯤꯡꯗꯁꯨ ꯂꯦꯁꯟ ꯑꯃꯗꯤ ꯑꯣꯏꯌꯦ ꯏꯆꯦ ꯌꯨꯝꯅꯥꯝ ꯁꯃꯥꯅꯟꯗ ꯊꯥꯒꯠꯆꯔꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯕ ꯀꯃꯦꯟ ꯑꯃꯈꯛꯅꯦ ꯍꯣꯏ ꯑꯩꯈꯣꯏꯅꯁꯨ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯀꯥꯟꯅꯒꯗ꯭ꯔꯥꯅ ꯈꯜꯂꯀꯥꯟꯗ ꯋꯥꯅ ꯁꯦꯝꯖꯕꯅꯦ ꯑꯩꯈꯣꯏꯅ ꯁꯦꯝꯖꯔꯤꯕ ꯈꯔꯁꯤꯗꯒꯤ ꯀꯥꯟꯅꯕ ꯐꯪꯉꯦꯅ ꯇꯥꯛꯄꯤꯔꯛꯄꯁꯤꯃꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯌꯦꯡꯕꯤꯌꯣ ꯑꯗꯨꯒ ꯏꯃꯨꯡ ꯃꯅꯨꯡ ꯐ꯭ꯔꯦꯟ ꯁꯔꯀꯜꯗꯁꯨ ꯈꯔ ꯑꯗꯨꯝ ꯁꯤꯌꯔ ꯇꯧꯕꯤꯌꯣ ꯀꯩꯃꯤꯁꯦ ꯑꯩꯒ ꯑꯩꯈꯣꯏ ꯕꯕꯥꯒ ꯄꯦꯟꯅ ꯌꯦꯡꯉꯝꯕꯅꯦ ꯍꯥꯏꯕꯀꯣ ꯊꯥꯒꯠꯂꯛꯇꯕꯁꯦ ꯀꯞꯅꯤꯡꯉꯦ ꯍꯥꯏꯅ ꯊꯝꯕꯤꯔꯤ ꯏꯅꯥꯎ ꯚꯔꯁꯦꯁ ꯑꯉꯝꯆꯥ ꯀꯣ ꯏꯅꯥꯎ ꯍꯣꯏ ꯀꯩꯃꯤ ꯃꯇꯝ ꯈꯔꯗꯤ ꯂꯦꯞꯄꯦ ꯑꯗꯣ ꯑꯇꯣꯞꯄ ꯋꯥꯔꯤ ꯀꯩꯀꯥꯅ ꯃꯦꯟꯕꯅꯦ ꯃꯥꯒꯤ ꯋꯥꯔꯤ ꯄꯔꯤꯡꯁꯤꯁꯨ ꯐꯅꯌꯥꯝ ꯁꯤꯖꯟ ꯆꯠꯈ꯭ꯔꯕꯅꯤꯅ ꯋꯥꯔꯤꯁꯨ ꯐꯖꯔꯛꯑꯣꯏꯗ꯭ꯔꯥꯅ ꯈꯟꯕꯒꯤ ꯂꯣꯏꯁꯤꯟꯈꯤꯕꯅꯦ ꯑꯗꯣ ꯑꯗꯨꯃꯛ ꯍꯦꯛꯇ ꯀꯩꯃꯤꯁꯦ ꯄꯨꯡꯂꯣꯏ ꯂꯣꯏꯁꯤꯜꯂꯅꯤ ꯍꯥꯏꯕꯗꯤ ꯂꯩꯇ꯭ꯔꯤ ꯃꯇꯝ ꯈꯔ ꯉꯥꯏꯕꯤꯔꯝꯃꯣ ꯀꯩꯃꯤꯁꯨ ꯄꯨꯔꯒ ꯂꯥꯛꯆꯒꯦ
Olivia Case ay chang'e haina thambire. Olivia live asita taram nokchari. Chiwari chisana wari di thaba nungai. Thank you Vikas. Application irasu yararoi sapana di hai thambire biswa Ma yararoi option yam oimandre application lauraroi. Duga aina live yaudaba hanthakse thabak chinba dunane. Oh Bisharos adun haise mane live yaudaba maleba. Sapanasu Tombam Rekshansu Abdul Satars akhoi yam watli ko ai. Watli ese magasigi live se kaigino mayam watli. Full support haina hanjina jina habi. Kaino na pro video 1 2 3 na lema. Thank you the most support of you. Live se kya yaudriba male. Marak marak yaw bisidagi dum chang naina dum yaw biyo. Hoi akoi je Tuesday Friday live adum thajabani. Mahum pudingi. Je kaimi makha puthok aroidro kaimi yam lai ko gaside hoi kaimi gi ngaktani ngasai da yam bala ise kaimi se kitang wat kini ye je koi di hek thagalak pa yenge haina sanga entertainment thambi. Thank you sanga entertainment adum support to bio sumle plep tana thaga piro yengbe yamna nungai hai uri rai haina user uri rai hoi adum lep tana thagat pa ngam boi sage support to bio nami she pro video Lakshmi Ketrimeyum hi sister ani na thame sister taram nok cheri udaba kui koi live sida changa khidaba si matam khara kui raba male set stolen live asita taram nok cheri my very close sister and friends don't to yung gang mai welcome don't gang mai ming si fazana khangre 13 candles se manipuri da su happyo mi loina mak yengnaba manipur gi su sanga entertainment adu gi hoi adu su khana rakhige hosi phawgi ora di madu kitang khudong cha da balai yengase. Good afternoon, Sister Sonam and Sister Elisa. That's our official live as the Taram Notary. That's our official. You should chang up any live coding game. Yes, we can take Mamale. Hi, Chichi Annie. Tutuba Salam. Tutuba Salam, Taram Notary. Tutuba Salam chang up a quay. Don't live with me out. May I full support of you, Haina Kakpa. The GB. Thank you, Kakpa. Now was a full support Haina Tambire. Thank you. Chicken Dang Charge. Butkine hena pam jai haina thambiri trila khaide minsang se ai di hawai thongba char e ai do kang soe hoi horror se handa amala awari no bo mong lani pu folk tv da adugi wari du su yam nungai ni na khale horror oi kai wei dumai na tawba romance yaw wari ma athu matam da puduna laksage let's put the match on full support tawjage friend haina thambiri thank you friend support sa tawshin kre 13 candle share su tawjakre haina biswamitra yum nam na thambiri biswamitra yum nam yam nungai jai biswamitra yum nam dauna koi gi channel sida sumaina sa share to bita ra ga koi ke da wei wa dino dum support to bio PUPU folk TV da mayam na nusibi basiga chamana na koi gi 13 candle hariba channel asibu su dum support to bio da chauba thank you thank you da chauba Lakshmi Ketrimeyum na full support haina thambiri thank you sister adum support to bio yes hai je pro video je koina live ta dum chanbiro haibadugi male ko hoi bram na wale uri re di lai ma da video de na ma da bi changakte uri re di changakte ichal ani bu matam pumna makta full support tawjari kaimi thagala o haina mairabu yum nam na than hoi mairabu yum nam support to bagi da makta thaga chari adu mak to bio adu kaimi simadi matam khara ngai gini hojiki oina di hapagi khudong cha bu to lai jadri role kaurani mathang dagidi natradi yadre maming su loina khangdabani na haina makak mayam parna thambiri hoi role oina kautho se duna phadaw wale kaimi ngaijari Lakshmi Ketrimeyum hoi sister kaimi se am di hangnara abane hojik se du amo hamna bo nazar age andaki sidi kaimi gi am lai ko che ai kaimi se yeng bada mitagi pita ki ba khangau die haina misharo soi kaimi se am nushi ba wari mo oi gi bale me am sham pamna ki am nushi bi ki
ꯁꯤꯁꯇꯔ ꯑꯩꯈꯣꯏꯒꯤ ꯄꯨꯄꯨ ꯐꯣꯛ ꯇꯤꯚꯤꯒꯤ ꯊꯋꯥꯏ ꯑꯣꯏꯔꯤꯕ ꯀꯩꯃꯤ ꯊꯥꯒꯠꯄꯤꯔꯛꯑꯣ ꯚꯤꯌꯔ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤꯁꯨ ꯊꯋꯥꯏꯅꯤ ꯑꯆꯧꯕ ꯑꯣꯐꯤꯁꯤꯌꯦꯜ ꯑꯆꯧꯕ ꯑꯣꯐꯤꯁꯤꯌꯦꯜ ꯍꯣꯏ ꯍꯥꯞꯆꯔꯛꯀꯦ ꯑꯗꯨ ꯍꯥꯞꯄꯁꯤꯗ ꯃꯥꯒꯤ ꯋꯥꯔꯤ ꯈꯔ ꯐꯖꯅ ꯁꯦꯝꯅꯤꯡꯕ ꯑꯗꯨꯗꯨꯅ ꯃꯇꯝ ꯈꯔ ꯂꯧꯕꯅꯦ ꯑꯗꯨꯒꯤ ꯃꯊꯛꯇ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯥꯐꯁꯨ ꯌꯥꯝꯖꯗꯕꯅꯤꯅ ꯚꯤꯗꯤꯑꯣꯁꯦ 2-3 ꯍꯥꯞꯄꯗꯣ ꯉꯝꯗꯕ ꯑꯦꯅꯤꯃꯦꯁꯟ ꯑꯣꯏꯕꯒꯤ ꯈꯨꯠꯀ ꯈꯔ ꯆꯪꯕꯒ ꯑꯗꯨꯅ ꯑꯃꯨꯛ ꯈꯝꯕ ꯊꯣꯏꯕꯤ ꯍꯦꯔꯥꯆꯟꯗ꯭ꯔ ꯃꯌꯥꯝ ꯂꯩꯗꯅ ꯍꯥꯞꯄ ꯂꯣꯏꯗꯕ ꯁꯤꯒꯨꯝꯕꯁꯤꯡꯁꯦ ꯁꯨꯝ ꯌꯥꯜꯂ ꯌꯥꯜꯂ ꯍꯥꯞꯄꯅꯤꯅ ꯑꯅꯧꯕ ꯀꯩꯃꯤꯒꯤ ꯋꯥꯔꯤ ꯑꯃ ꯄꯥꯏꯈꯠꯄꯗꯣ ꯈꯔ ꯈꯨꯗꯣꯡ ꯆꯥꯗꯕꯒꯤꯅꯦ ꯑꯗꯨꯕꯨ ꯍꯥꯞꯇꯤ ꯍꯥꯞꯆꯔꯛꯈꯤꯅꯤ ꯀꯩꯃꯤ ꯂꯣꯏꯕ ꯅꯥꯏꯗ꯭ꯔꯤ ꯐꯨꯜ ꯁꯞꯄꯣꯔꯠ MD ꯁꯂꯤꯝꯅ ꯊꯝꯕꯤꯔꯒꯦ ꯊꯦꯡꯛ ꯌꯨ ꯀꯩꯃꯤꯁꯦ ꯇꯣꯏꯅ ꯊꯥꯔꯛꯎ ꯏꯆꯦ ꯅꯨꯄꯥꯅ ꯌꯥꯝꯅ ꯏꯆꯥ ꯅꯨꯄꯥꯅ ꯌꯥꯝ ꯏꯆꯥ ꯄꯥꯝꯅꯕ ꯅꯨꯄꯥ ꯑꯣꯏꯔꯝꯒꯅꯤꯀꯣ ꯏꯆꯦ ꯏꯆꯥ ꯅꯨꯄꯥꯅ ꯌꯥꯝꯅ ꯄꯥꯝꯃꯤ ꯑꯊꯣꯏꯕ ꯂꯥꯏꯁ꯭ꯔꯝ ꯍꯣꯏ ꯉꯁꯤꯒꯤ ꯀꯃꯦꯟꯁꯦ ꯀꯩꯃꯤ ꯉꯥꯛ ꯉꯥꯏꯈ꯭ꯔꯦ ꯀꯩꯃꯤ ꯄꯥꯝꯃꯦ ꯀꯩꯃꯤ ꯍꯥꯞꯄꯤꯔꯛꯑꯣꯅ ꯑꯌꯥꯝꯕ ꯂꯣꯏꯅ ꯑꯣꯏꯔꯦ ꯃꯈꯥ ꯇꯥꯕ ꯀꯃꯦꯟꯁꯤꯁꯨ ꯑꯌꯥꯝꯕꯅ ꯑꯗꯨ ꯀꯩꯃꯤꯒꯤ ꯀꯩꯃꯤ ꯑꯣꯏꯅ ꯂꯩꯔꯤ ꯉꯥꯛꯇ ꯉꯥꯏꯈ꯭ꯔꯦ ꯑꯗꯨꯝ ꯑꯃꯃꯝꯇꯪ ꯑꯣꯏꯅ ꯄꯥꯗ꯭ꯔꯒꯁꯨ ꯀꯩꯃꯤꯗꯒꯤ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯁꯦ ꯌꯥꯝ ꯍꯦꯟꯅ ꯅꯨꯡꯁꯤꯕꯤꯈꯤ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯅꯨꯡꯁꯤꯕꯤꯔꯤ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯇꯥꯏꯃꯤꯡꯁꯦ ꯀꯩꯃꯤꯒꯤ ꯃꯇꯝꯗ ꯑꯣꯏꯔꯝꯒꯗꯕ ꯃꯥꯜꯂꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅꯁꯨ ꯀꯥꯎꯕ ꯂꯩꯖꯗꯦ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯣꯏ ꯀꯩꯃꯤ ꯑꯃꯨꯛ ꯄꯨꯔꯒ ꯂꯥꯛꯅꯕ ꯑꯩꯈꯣꯏ ꯍꯣꯠꯅꯖꯒꯦ ꯍꯥꯏ ꯔꯟꯖꯤꯇꯥ CH ꯂꯥꯏꯕꯁꯤꯗ ꯇꯔꯥꯝ ꯂꯧꯖꯔꯤ ꯆꯦ ꯀꯩꯃꯤ ꯅꯤꯡꯁꯤꯡꯕ ꯑꯣꯏꯅ ꯀꯩꯃꯤꯒꯤ ꯗꯥꯏꯂꯣꯛ ꯑꯝꯇ ꯇꯧꯕꯤꯔꯛꯑꯣ ꯀꯩꯃꯤꯒꯤ ꯗꯥꯏꯂꯣꯛ ꯑꯃ ꯅꯤꯡꯁꯤꯡꯒꯗ꯭ꯔꯥ ꯚꯤꯗꯤꯑꯣ ꯆꯥꯡ ꯅꯥꯏꯅ ꯊꯥꯒꯠꯄꯤꯌꯣ ꯄ꯭ꯔꯣ ꯚꯤꯗꯤꯑꯣ ꯍꯣꯏ ꯑꯗꯨꯝ ꯍꯥꯞꯆꯒꯦ ꯆꯦ ꯉꯁꯥꯏꯗꯒꯤ ꯂꯥꯏꯚ ꯊꯥꯔꯛꯄ ꯉꯥꯏꯔꯕꯤꯅꯦ ꯑꯗꯣ ꯃꯀꯛꯃꯌꯨꯝ ꯐꯥꯔꯨꯛꯅ ꯍꯥꯟꯈ꯭ꯔꯦ ꯊꯣꯏꯕꯤꯆꯥ ꯊꯣꯏꯕꯤꯆꯥ ꯃꯀꯛꯃꯌꯨꯝ ꯐꯥꯔꯨꯛꯁꯦ ꯌꯥꯗꯕꯅꯦ ꯃꯥ ꯍꯦꯛꯇ ꯍꯥꯟꯕꯅꯦ ꯃꯥꯅ ꯍꯦꯛꯇ ꯍꯥꯟꯕꯅꯦ ꯃꯁꯤ ꯉꯝꯃꯔꯣꯏꯗꯕꯅꯦ ꯀꯩꯅꯣ ꯇꯧꯕ ꯄꯥꯛ ꯃꯨꯟꯕ ꯉꯝꯃꯔꯣꯏ ꯁꯦꯟꯇꯔꯁꯦ ꯅꯦꯠꯋꯥꯛꯁꯨ ꯌꯥꯗꯦ ꯅꯦꯠꯋꯥꯛꯁꯨ ꯌꯥꯒꯟꯗꯦ ꯍꯥꯏꯌꯦ ꯃꯥꯏ ꯂꯩꯐꯝꯗꯣ ꯑꯗꯩꯗꯤ ꯑꯗꯨꯏꯁꯨ ꯑꯗꯨꯝ ꯀꯩ ꯍꯥꯏꯅꯤ ꯌꯥꯝ ꯊꯋꯥꯏ ꯌꯥꯎꯅ ꯑꯗꯨꯝ ꯊꯕꯛ ꯆꯠꯊꯣꯛꯀꯦꯔꯥ ꯑꯃ ꯇꯧꯒꯦꯔꯥ ꯑꯗꯨꯝ ꯃꯥꯅ ꯕꯁ ꯇꯣꯡꯉꯕꯣ ꯑꯗꯨꯝ ꯂꯥꯏꯐꯁꯤꯗ ꯑꯍꯥꯟꯕ ꯚꯤꯌꯨꯋꯔꯁ ꯑꯣꯏꯗ ꯌꯥꯗꯦꯅ ꯑꯗꯨꯃꯥꯏꯅ ꯂꯩꯈ꯭ꯔꯕꯅꯤ ꯑꯗꯨꯅꯅꯦ ꯊꯣꯏꯕꯤꯆꯥ ꯆꯦꯅꯤ ꯑꯅꯧꯕ ꯈꯔ ꯊꯥꯒꯠꯄꯤꯔꯛꯑꯣ ꯍꯥꯏ ꯔꯣꯍꯤꯗꯥ ꯑꯅꯧꯕ ꯋꯥꯔꯤ ꯍꯌꯦꯡ ꯃꯊꯪꯁꯦ ꯈꯝꯕ ꯊꯣꯏꯕꯤ ꯑꯞꯂꯣꯗ ꯇꯧꯔꯛꯑꯅꯤ ꯑꯗꯨꯒ ꯌꯥꯝꯅ ꯍꯣꯔꯔꯁꯨ ꯈꯔ ꯑꯣꯏꯕ ꯔꯣꯃꯥꯟꯁꯁꯨ ꯑꯣꯏꯕ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯑꯃꯃꯨꯛ ꯑꯊꯨꯕ ꯃꯇꯝꯗ ꯄꯨꯔꯒ ꯂꯥꯛꯆꯒꯦ ꯕꯤꯁ꯭ꯋꯥꯃꯤꯇ꯭ꯔꯕꯥꯏ ꯊꯦꯡꯅ ꯆꯪꯂꯛꯄ ꯃꯤꯁꯤꯡꯁꯦ ꯀꯔꯝꯕ ꯄꯥꯅꯤꯁꯃꯦꯟ ꯄꯤꯁꯤꯒꯦ ꯍꯥꯏꯅ ꯃꯀꯛꯃꯌꯨꯝ ꯐꯥꯔꯨꯛꯅ ꯍꯪꯉꯛꯏꯌꯦ ꯈꯟꯅꯕꯤꯔꯣ ꯕꯤꯁ꯭ꯋꯥꯃꯤꯇ꯭ꯔꯒ ꯃꯀꯛꯃꯌꯨꯝ ꯐꯥꯔꯨꯛꯀ ꯑꯗꯨꯒ ꯍꯥꯏꯕꯤꯔꯛꯑꯣ ꯃꯌꯥꯝꯗ ꯏꯉꯣ ꯆꯥꯂꯨꯋꯥꯡꯅ ꯐꯨꯜ ꯁꯞꯄꯣꯔꯠ ꯇꯧꯖꯔꯤ ꯍꯥꯏꯅ ꯊꯦꯡꯛ ꯌꯨ ꯊꯝꯕꯤꯔꯛꯏ ꯐꯥꯔꯨꯛ ꯑꯗꯨꯒ ꯄꯥꯅꯤꯁꯃꯦꯟꯗꯨꯗꯤ ꯃꯁꯛ ꯀꯩꯅꯣ ꯃꯤꯁꯛꯇꯨꯅ ꯁꯛꯇꯨꯅ ꯃꯥꯒꯤ ꯁꯥꯏꯠꯇꯒꯤ ꯃꯤ 10 ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯣ ꯇꯧꯍꯜꯂꯁꯦ ꯑꯗꯨꯅ ꯐꯔꯗ꯭ꯔꯥ ꯌꯥꯏ ꯁꯤꯗꯤ ꯕꯤꯁ꯭ꯋꯥꯃꯤꯇ꯭ꯔ ꯌꯨꯝꯅꯥꯝ ꯑꯩꯈꯣꯏꯁꯨ ꯁꯞꯄꯣꯔꯠ ꯇꯧꯋꯤ ꯁꯤ ꯄꯅꯤꯁꯃꯦꯟꯁꯤꯗꯤ Olivia Case thank you Nazdi Case ꯊꯣꯏꯕꯤꯆꯥ ꯀꯨꯏꯔꯦꯗ ꯐꯥꯔꯨꯛꯇꯤ ꯄꯨꯄꯨ ꯐꯣꯛ ꯇꯤꯚꯤꯒꯤ ꯑꯣꯐꯤꯁꯇ ꯂꯩꯈꯤꯕ ꯑꯗꯨꯅꯅꯦ ꯃꯥꯅ ꯐꯥꯔꯁ ꯇꯥꯔꯤꯗꯣ ꯁꯤꯃ ꯍꯥꯏꯕ ꯌꯥꯏ ꯕꯤꯁ꯭ꯋꯥꯃꯤꯇ꯭ꯔ ꯌꯨꯝꯅꯥꯝ ꯃꯥꯅꯦ ꯑꯗꯨꯝ ꯀꯩꯅꯣꯁꯨ ꯇꯧꯈꯤꯗꯥꯏꯅꯦ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐ ꯐꯣꯔꯃꯤꯡ ꯄ꯭ꯔꯣꯒ꯭ꯔꯥꯝꯒꯤꯗꯁꯨ ꯑꯗꯨꯝ ꯉꯥꯏꯔꯒ ꯂꯩꯕ ꯃꯥꯅ ꯍꯥꯟꯅ ꯀꯣꯜ ꯏꯍꯥꯟ ꯍꯥꯟꯅ ꯇꯧꯔꯛꯄꯁꯨ ꯃꯀꯛꯃꯌꯨꯝ ꯐꯥꯔꯨꯛꯅ ꯑꯣꯏꯒꯤ ꯍꯥꯏꯕ ꯕꯤꯁ꯭ꯋꯥꯃꯤꯇ꯭ꯔ ꯕꯥꯏ ꯇꯧꯔꯁꯦ 10 ꯌꯦꯟꯅꯔꯁꯦ ꯊꯦꯡꯅ ꯆꯪꯂꯛꯄ ꯃꯤꯈꯩꯁꯦ ꯃꯀꯛꯃꯌꯨꯝ ꯐꯥꯔꯨꯛꯅꯁꯨ ꯌꯥꯅꯈ꯭ꯔꯦ ꯃꯣꯏꯅ ꯌꯥꯅꯈ꯭ꯔꯦ ꯊꯦꯡꯅ ꯆꯪꯂꯛꯄꯁꯤꯡꯒꯤ ꯃꯅꯨꯡꯗ ꯇꯣꯡꯕꯝ ꯔꯦꯛꯁꯟꯁꯨ ꯆꯪꯉꯦ ꯆꯦ ꯉꯁꯤꯗꯤ ꯈꯔ ꯊꯦꯡꯉꯦ ꯃꯁꯥꯅ ꯊꯦꯡꯉꯦꯅ ꯌꯥꯖꯅ ꯑꯗꯨꯝ ꯆꯪꯖꯔꯦ ꯍꯣꯏ ꯇꯣꯡꯕ꯭ꯔꯝ ꯔꯦꯛꯁꯟ ꯑꯩꯈꯣꯏ ꯊꯦꯡꯅ ꯆꯪꯉꯛꯄꯒꯤ ꯋꯥꯔꯤ ꯃꯌꯥꯝ ꯑꯃ ꯇꯧꯈ꯭ꯔꯦ ꯄꯅꯤꯁꯃꯦꯟꯒꯤ ꯀꯩꯒꯤ ꯂꯂꯣꯡ ꯃꯇꯦꯛ ꯑꯃ ꯏꯔꯛꯑꯒꯦ ꯂꯥꯏꯒꯤ ꯂꯤꯛ ꯑꯣ ꯑꯕꯦꯝ ꯏꯕꯤꯔꯛꯑꯣ ꯉꯁꯤꯗꯤ ꯂꯥꯏꯚꯁꯦ ꯌꯥꯝ ꯀꯨꯏꯅ ꯊꯥꯖꯔꯣꯏ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯂꯥꯏꯚꯁꯦ ꯂꯣꯏꯁꯤꯟꯕꯒꯤ ꯇꯥꯏꯃꯤꯡ ꯌꯧꯔꯛꯑꯅꯤ ꯑꯗꯨꯅ ꯑꯕꯦꯝꯒꯤ ꯗꯥꯏꯂꯣꯛꯇꯨꯃ ꯇꯧꯖꯔꯝꯒꯦ ꯏꯕꯤꯔꯛꯑꯣ ꯀꯥ ꯔꯣꯖꯦꯁ ꯂꯩꯌꯦ ꯃꯇꯥꯡ ꯆꯥꯕꯗ ꯃꯌꯥꯝꯒ ꯑꯃꯨꯛ ꯄꯨꯟꯅ ꯋꯥꯔꯤ ꯁꯥꯕꯒꯤ ꯇꯥꯟꯖꯥꯗꯣ ꯂꯧꯖꯔꯛꯀꯦ ꯁꯤꯁꯇꯔ ꯁꯣꯅꯝ ꯑꯦꯟ ꯁꯤꯁꯇꯔ ꯂꯤꯁꯥꯗ ꯔꯤꯀ꯭ꯋꯦꯁ ꯑꯝꯇ ꯇꯧꯖꯒꯦ ꯑꯉꯥꯡꯁꯤꯡꯒꯤ ꯔꯥꯏꯝꯁꯀꯤ ꯚꯤꯗꯤꯑꯣ ꯑꯞꯂꯣꯗ ꯇꯧꯕꯤꯔꯛꯑꯣ ꯃꯔꯛ ꯃꯔꯛꯇ ꯑꯞꯂꯣꯗ ꯇꯧꯕꯗꯣ ꯑꯩꯈꯣꯏ ꯑꯉꯥꯡꯁꯤꯡꯅ ꯌꯥꯝ ꯄꯥꯝꯃꯦ ꯍꯥꯏꯅ ꯗꯥꯆꯧꯕ ꯑꯣꯐꯤꯁꯤꯌꯦꯜꯅ ꯊꯝꯕꯤꯔꯤ ꯗꯥꯆꯧꯕ ꯑꯣꯐꯤꯁꯤꯌꯦꯜ ꯔꯥꯏꯝꯁꯀꯤꯁꯦ ꯄꯨꯄꯨ ꯐꯣꯛ ꯇꯤꯚꯤ ꯑꯩꯈꯣꯏꯒꯤ ISTV ꯆꯦꯅꯦꯜꯗꯣ ꯑꯗꯨꯗꯗꯤ ꯑꯗꯨꯝ ꯊꯥꯕꯅꯦ ꯑꯗꯨꯒ ꯌꯨꯇ꯭ꯌꯨꯕꯀꯤ ꯑꯣꯏꯅꯗꯤ ꯍꯣꯏ ꯌꯥꯝ ꯍꯦꯟꯅ ꯀꯩꯅꯣꯗꯤ ꯇꯧꯗ꯭ꯔꯦ ꯌꯥꯝꯅ ꯍꯦꯟꯅ ꯍꯥꯞꯄꯗꯤ ꯑꯣꯏꯗ꯭ꯔꯦ ꯑꯗꯨꯒ LS ꯆꯦꯅꯦꯜ ꯑꯅ ꯑꯃ ꯂꯩꯕꯅꯦ LS ꯆꯦꯅꯦꯜꯁꯦ ꯑꯩꯈꯣꯏꯒꯤ ꯇꯤꯚꯤꯗ ꯔꯥꯏꯝꯁꯇꯣ ꯑꯗꯨꯃꯥꯏꯅ ꯊꯥꯔꯒ ꯃꯥꯒꯤꯗꯅ ꯀꯩꯅꯣ ꯊꯥꯕꯅꯦ ꯔꯥꯏꯝꯁ ꯌꯨꯇ꯭ꯌꯨꯕꯇꯅ LS ꯆꯦꯅꯦꯜꯁꯤꯗ ꯑꯗꯨꯃꯥꯏꯅ ꯍꯥꯞꯄꯅꯦꯕꯀꯣ LS channel ꯃꯥꯅꯤꯗ LS channel ꯍꯥꯞꯄꯅꯦ ꯑꯗꯨꯅ ꯑꯗꯨꯗꯁꯨ ꯆꯪꯉꯒ ꯑꯗꯨꯝ ꯔꯥꯏꯝꯁ ꯑꯞꯂꯣꯗ ꯇꯧꯕꯅꯦ ꯌꯦꯡꯕꯤꯌꯣ
ꯍꯣꯏ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯁꯤꯗꯁꯨ ꯑꯉꯝꯕ ꯃꯈꯩꯗꯤ ꯑꯗꯨꯝ ꯔꯥꯏꯝꯁ ꯍꯥꯞꯅꯕ ꯍꯣꯠꯅꯖꯒꯦ ꯀꯃꯦꯟ ꯑꯩꯗꯤ ꯎꯈꯤꯗ꯭ꯔꯦ ꯀꯩꯒꯤ ꯏꯔꯤꯅꯣ ꯈꯪꯗꯦ ꯄꯥꯊꯣꯛꯄꯤꯔꯣ ꯀꯩ ꯍꯥꯏꯅꯣ ꯆꯦꯅꯤꯒꯤ ꯗ꯭ꯔꯦꯁꯁꯦ ꯄꯨꯛꯅꯤꯡ ꯍꯨꯅ ꯄꯨꯛꯅꯤꯡ ꯍꯨꯅ ꯐꯖꯩ ꯃꯇꯝꯒꯤ ꯆꯠꯅꯕꯤꯒꯤ ꯗ꯭ꯔꯦꯁꯇ ꯀꯩ ꯍꯥꯏꯅꯣ ꯊꯣꯛꯂꯒ ꯏꯔꯝꯗꯝ ꯗ꯭ꯔꯦꯁꯄꯨ ꯆꯥꯎꯈꯠꯅꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯅꯥꯠꯀꯤ ꯄꯥꯝ ꯑꯣꯏꯕ ꯗ꯭ꯔꯦꯁꯁꯦ ꯅꯥꯠꯀꯤ ꯗ꯭ꯔꯦꯁꯁꯦ ꯄꯥꯝꯖꯩꯌꯦ ꯑꯣ ꯅꯦꯝ ꯀꯩ ꯀꯧꯒꯤ ꯆꯦ ꯑꯅꯤꯒꯤ ꯍꯥꯏꯕ꯭ꯔꯣ ꯚꯤꯗꯤꯑꯣꯅ ꯑꯩꯒꯤ ꯃꯤꯡꯅ ꯑꯦꯂꯤꯁꯥ ꯀꯣꯏꯖꯝ ꯑꯩꯅ ꯁꯅꯝ ꯆꯅꯨ ꯄ꯭ꯔꯣ ꯚꯤꯗꯤꯑꯣꯁꯦ ꯀꯩꯅꯣ ꯇꯧꯕ ꯃꯥꯜꯂꯦ ꯑꯩꯈꯣꯏꯒꯤ ꯄꯨꯄꯨꯕꯣꯛ ꯇꯤꯚꯤꯁꯇ ꯌꯥꯝꯅ ꯀꯨꯏꯗ꯭ꯔꯤꯕ ꯃꯥꯜꯂꯦꯀꯣ ꯍꯣꯏ ꯑꯗꯨꯝ ꯃꯤꯠꯌꯦꯡ ꯇꯥꯕꯤꯌꯣ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯂꯥꯏꯚꯁꯦ ꯇ꯭ꯌꯨꯁꯗꯦ ꯅꯨꯃꯤꯠꯀ ꯐ꯭ꯔꯥꯏꯗꯦ ꯅꯨꯃꯤꯠꯀꯒꯤ ꯄꯨꯡ 3 ꯇꯥꯕ ꯃꯇꯝꯗ ꯑꯗꯨꯝ ꯊꯥꯖꯩ ꯑꯗꯨꯝ ꯁꯔꯨꯛ ꯌꯥꯕꯤꯌꯣ ꯋꯥꯁꯤꯝ ꯑꯍꯃꯗ ꯑꯩꯗꯤ ꯊꯕꯛ ꯑꯃ ꯆꯠꯂꯨꯔꯦ ꯑꯗꯨꯅ ꯈꯔ ꯊꯦꯡꯈ꯭ꯔꯦ ꯋꯥꯁꯤꯝ ꯑꯍꯃꯗ ꯊꯦꯡꯅꯁꯨ ꯊꯦꯡꯅ ꯆꯪꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯗꯣ ꯑꯊꯦꯡꯕꯁꯦ ꯄꯥꯅꯤꯁꯃꯦꯟ ꯌꯥꯝ ꯂꯩꯈ꯭ꯔꯕꯅꯤꯀꯣ ꯁꯣꯐꯤꯌꯥ ꯃꯇꯨꯡ ꯁꯤꯁꯦ ꯂꯥꯏꯚꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯐꯨꯜ ꯑꯣ ꯁꯞꯄꯣꯔꯠ ꯑꯣ ꯁꯣꯐꯤꯌꯥ ꯔꯨꯝꯗꯣ ꯌꯦꯡꯉꯕꯣ ꯁꯉꯥꯏ ꯑꯦꯟꯇꯔꯇꯦꯟꯃꯦꯟ ꯑꯣ ꯑꯗꯨꯏ ꯃꯇꯨꯡꯗ ꯑꯗꯨꯝ ꯍꯧꯖꯤꯛ ꯍꯥꯞꯄꯛꯑꯅꯤ ꯑꯊꯨꯕꯗ ꯑꯃꯃꯨꯛ ꯁꯦꯝꯕ ꯂꯣꯏꯔꯛꯑꯦ ꯊꯣꯏꯊꯣꯏꯕ ꯁꯂꯥꯝ ꯆꯦꯆꯦ ꯂꯥꯏꯚꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯐꯨꯜ ꯁꯞꯄꯣꯔꯠ ꯍꯥꯏꯅ ꯊꯝꯕꯤꯔꯛꯑꯦ ꯊꯦꯡꯛ ꯌꯨ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯇꯣꯃꯝ ꯔꯦꯛꯁꯟ ꯑꯩꯈꯣꯏ ꯉꯁꯥꯏ ꯌꯦꯟꯖꯥꯡꯁꯦ ꯃꯌꯥꯝ ꯍꯥꯏꯈꯔꯦ ꯑꯗꯨ ꯊꯦꯡꯅ ꯆꯪꯉꯛꯄꯅꯤꯅ ꯑꯃꯨꯛꯀ ꯍꯥꯏꯔꯒꯦ ꯅꯪꯅ ꯀꯩꯅꯣ ꯑꯩꯅ ꯍꯋꯥꯏ ꯀꯥꯡꯁꯣꯏ ꯇꯣꯃꯝ ꯔꯦꯛꯁꯟꯗꯤ ꯀꯩ ꯌꯦꯟꯖꯥꯡ ꯆꯥꯔꯒꯦ ꯑꯩ ꯉꯁꯤꯗꯤ ꯊꯕꯛ ꯈꯔ ꯆꯤꯟꯕꯒꯤ ꯀꯃꯦꯟ ꯌꯥꯝꯅ ꯏꯕ ꯉꯝꯗꯔꯦ ꯍꯥꯏꯅ ꯑꯕꯦꯝꯄꯨ ꯌꯥꯝꯅ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯕꯦꯝ ꯑꯕꯦꯝꯁꯦ ꯀꯩꯅꯣ ꯇꯧꯒꯦꯅ ꯍꯥꯏꯒꯤꯕꯅꯤ ꯀꯩꯅꯣ ꯗꯥꯏꯂꯣꯛ ꯏꯕꯗꯣ ꯏꯒꯦꯅ ꯗꯥꯏꯂꯣꯛ ꯍꯥꯏꯒꯤꯕꯅꯤ ꯆꯤꯜꯂꯁꯨ ꯆꯤꯟꯅ ꯑꯗꯨꯝ ꯁꯔꯨꯛ ꯌꯥꯕꯤꯕꯩꯗꯃꯛꯇ ꯑꯕꯦꯝ ꯊꯥꯒꯠꯆꯔꯤ ꯊꯦꯡꯅꯁꯨ ꯊꯦꯡꯅ ꯆꯪꯖꯔꯛꯄꯅꯦ ꯋꯥꯔꯧꯕꯤꯔꯣꯏ ꯍꯥꯏꯅ ꯋꯥꯁꯤꯝ ꯍꯦꯟꯕꯅ ꯍꯣꯏ ꯈꯛꯇꯪ ꯊꯨꯅ ꯌꯥꯡꯖꯟꯅ ꯄꯥꯁꯜꯂꯛꯀꯦꯀꯣ ꯇꯣꯡꯕ꯭ꯔꯝ ꯔꯦꯛꯁꯟ ꯁꯕꯁꯀ꯭ꯔꯥꯏꯕꯔ 10 ꯌꯧꯍꯜꯂꯣ ꯅꯍꯥꯛ ꯊꯦꯡꯅ ꯆꯪꯂꯛꯄꯒꯤ ꯄꯅꯤꯁꯃꯦꯟ ꯑꯣꯏꯅ ꯑꯅꯧꯕ ꯃꯤ 10 ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯍꯜꯂꯣ ꯃꯀꯛ ꯃꯌꯨꯝ ꯐꯔꯨꯡꯅ ꯊꯝꯃꯦ ꯄꯅꯤꯁꯃꯦꯟꯅꯦ ꯅꯁꯥꯅ ꯌꯥꯅ ꯑꯗꯨꯝ ꯂꯧꯕ ꯇꯥꯕꯅꯤ ꯑꯕꯦꯝ ꯌꯥꯔꯣꯏꯀꯣ ꯀꯃꯦꯟ 500 ꯃꯨꯛ ꯏꯔꯛꯇ ꯈꯝꯕ ꯇꯤꯚꯤ ꯏꯄꯤꯁꯣꯗ ꯀꯔꯝ ꯀꯥꯟꯗ ꯑꯞꯂꯣꯗ ꯇꯧꯗꯣꯏꯅꯣ ꯍꯌꯦꯡꯒꯤ ꯃꯊꯪꯗꯤ ꯑꯞꯂꯣꯗ ꯇꯧꯒꯗꯕ ꯃꯥꯜꯂꯦ ꯑꯗꯣ ꯍꯣꯏ ꯇꯧꯔꯅꯤ ꯑꯩꯁꯨ ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦ ꯃꯥꯂꯦꯝ ꯍꯥꯏꯕꯤꯌꯨ ꯈꯝꯕ ꯇꯤꯚꯤ ꯏꯄꯤꯁꯣꯗ ꯃꯌꯥꯝ ꯂꯩꯔꯝꯃꯦꯀꯣ ꯑꯗꯨꯏ ꯃꯈꯥꯗ ꯑꯣ ꯍꯥꯏꯕꯤꯌꯨ ꯃꯥꯂꯦ ꯆꯨꯝꯃꯦ ꯔꯤꯌꯦꯛꯁꯟ ꯐꯔꯨꯛꯅ ꯍꯥꯏꯔꯤꯁꯦ ꯅꯪꯒꯤ ꯐ꯭ꯔꯦꯟ ꯁꯔꯀꯜꯗ ꯁꯦꯌꯔ ꯇꯧꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯍꯜꯂꯛꯑꯣ ꯍꯣꯏ 13 ꯀꯦꯟꯗꯜ ꯆꯦꯅꯦꯜꯗꯣ ꯑꯗꯨꯗꯣ ꯑꯣꯏꯅ ꯇꯧꯍꯟꯕꯤꯔꯛꯑꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯅꯧꯕ ꯆꯪꯉꯛꯄꯁꯤꯡ ꯇꯣꯡꯕ꯭ꯔꯝ ꯔꯤꯌꯦꯛꯁꯟ ꯑꯩꯈꯣꯏ ꯀꯩꯅꯣ 13 ꯀꯦꯟꯗꯜ ꯑꯅ ꯍꯣꯔꯔꯒꯤ ꯆꯦꯅꯦꯜ ꯑꯃ ꯏꯪꯂꯤꯁ ꯑꯣꯏꯕ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯂꯤꯡ ꯍꯥꯞꯄꯅꯦꯕ ꯆꯪꯁꯤꯜꯂꯀꯥꯟꯗ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯛꯑꯣ ꯑꯗꯨꯒ ꯁꯤꯌꯔꯁ ꯇꯧꯔꯛꯑꯣ ꯁꯤ ꯆꯥꯎꯕ ꯌꯥꯗꯦ ꯃꯀꯛ ꯃꯌꯨꯝ ꯐꯔꯣ ꯈꯤꯇꯪ ꯊꯦꯡꯈ꯭ꯔꯦ ꯈꯝꯕ ꯇꯤꯚꯤ ꯏꯄꯤꯁꯣꯗ ꯀꯔꯝ ꯀꯥꯟꯗ ꯑꯞꯂꯣꯗ ꯇꯧꯗꯣꯏꯅꯣ ꯑꯊꯨꯕ ꯃꯇꯝꯗ ꯍꯌꯦꯡ ꯅꯠꯇ꯭ꯔꯒ ꯍꯌꯦꯡ ꯃꯊꯪꯁꯤꯗ ꯑꯞꯂꯣꯗ ꯇꯧꯖꯒꯦ ꯍꯣꯏ ꯃꯤꯁ ꯑꯥꯔꯣꯁ ꯑꯗꯨꯃꯛ ꯑꯗꯨꯝ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯃꯌꯥꯝ ꯑꯃ ꯊꯣꯛꯈ꯭ꯔꯦ ꯑꯩꯈꯣꯏꯗꯤ ꯁꯤꯅ ꯍꯦꯟꯅ ꯄꯥꯝꯖꯩ ꯅ꯭ꯌꯨ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯁꯤꯁꯇꯔ ꯍꯥꯏꯅ ꯑꯃ ꯆꯪꯕꯤꯔꯛꯑꯦ ꯑꯣ ꯊꯦꯡꯛ ꯆꯧ ꯌꯨ ꯒꯦꯃꯤꯡ ꯆꯧ ꯒꯦꯃꯤꯡ ꯊꯥꯒꯠꯆꯔꯤ ꯀꯥꯎꯔꯖꯁ ꯀꯩꯃꯤꯡꯒꯤꯗ ꯃꯊꯪꯗ ꯇꯧꯍꯟꯖꯔꯛꯀꯦꯀꯣ ꯌꯦꯁꯁꯦ ꯌꯦꯁꯁꯦ ꯕꯤꯁꯋꯥꯃꯤꯇ꯭ꯔ ꯕꯥꯏ ꯐ꯭ꯔꯥꯏꯗꯦꯗ ꯑꯩ ꯐꯥꯔꯁ ꯇꯥꯍꯜꯂꯔꯣꯏ ꯀꯅꯥꯅꯣ ꯍꯥꯟꯕꯅꯣ ꯌꯦꯡꯂꯁꯤ ꯍꯣꯏ ꯀꯅꯥꯅ ꯍꯥꯟꯒꯦ ꯑꯃꯨꯛ ꯌꯦꯡꯅꯔꯁꯤꯀꯣ ꯏꯅꯥꯎ ꯑꯗꯨꯗꯤ ꯈꯤꯇꯪ ꯈꯨꯗꯣꯡ ꯆꯥꯒꯗꯕ ꯃꯥꯟꯗꯦ ꯃꯥꯏ ꯐꯔꯛ ꯑꯗꯨꯗꯤ ꯑꯕꯦꯅ ꯍꯥꯟꯈꯤꯗꯧ ꯃꯥꯜꯂꯤꯗ